ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯗ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯂꯩ꯫ ꯍꯥꯏꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯍꯦꯛ ꯋꯥꯠꯄꯗ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯑꯁꯤ ꯃꯄꯨꯡ ꯐꯥꯕ ꯉꯝꯂꯣꯏ꯫ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯕꯨ ꯃꯄꯨꯡ ꯐꯥꯍꯜꯂꯤꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯔꯤꯕ ꯂꯥꯏꯔꯦꯝꯃ ꯑꯍꯨꯝ ꯑꯗꯨ ꯀꯅꯥ ꯀꯅꯥꯅꯣ ꯑꯃꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕꯗ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗꯁꯨ ꯈ꯭ꯋꯥꯏꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ, ꯄꯨꯝꯅꯃꯛꯄꯨ ꯁꯦꯝꯕꯤ ꯁꯥꯕꯤꯔꯤꯕ, ꯄꯨꯝꯅꯃꯛꯀꯤ ꯃꯄꯥ ꯃꯃꯥ ꯑꯣꯏꯔꯤꯕ, ꯑꯇꯤꯡꯀꯣꯛ ꯃꯔꯨ ꯁꯤꯗꯕꯒꯤ ꯍꯛꯆꯥꯡ ꯇꯪꯈꯥꯏ ꯑꯣꯏꯔꯤꯕ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯑꯁꯤꯕꯅ ꯃꯥꯂꯦꯝ ꯂꯩꯁꯦꯝꯂꯛꯄꯗ ꯌꯩꯈꯥꯏ ꯊꯤꯟꯈꯥꯏ ꯄꯤꯈꯤꯕ, ꯍꯔꯥꯕ ꯂꯩꯊꯤꯡꯒꯥꯏꯕꯨ ꯁꯨꯃꯠꯂꯥꯡꯗ ꯊꯨꯍꯟꯗꯨꯅ ꯐꯥꯊꯈꯤꯕ ꯁꯂꯥꯏꯔꯦꯜ ꯁꯤꯗꯕꯒꯤ ꯃꯤꯠꯂꯨꯗꯒꯤ ꯄꯨꯊꯣꯛꯈꯤꯕ ꯂꯥꯏꯔꯦꯝꯃ ꯅꯣꯡꯊꯥꯡꯂꯩꯃ, ꯑꯃꯁꯨꯡ ꯑꯍꯨꯝꯁꯨꯕꯗ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤ ꯃꯁꯥꯗꯒꯤ ꯄꯨꯊꯣꯛꯈꯤꯕ ꯈꯝꯅꯨꯡ ꯊꯣꯉꯥꯔꯦꯜ ꯑꯍꯟꯕꯒꯤ ꯅꯨꯄꯤ ꯑꯣꯏꯈꯤꯕꯤ ꯇꯥꯏꯕꯪ ꯃꯥꯂꯦꯝꯒ ꯑꯁꯤ ꯂꯩꯕꯥꯛꯀ ꯇꯥꯏꯅꯔꯤꯕ ꯊꯣꯡꯕꯨ ꯉꯥꯛꯂꯤꯕꯤ ꯊꯣꯉꯥꯛ ꯂꯥꯏꯔꯦꯝꯕꯤꯕꯨ ꯑꯣꯏꯔꯤꯕ ꯏꯃꯥ ꯂꯥꯏꯈꯣꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯁꯤꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗꯤ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯄꯨꯝꯅꯃꯛ ꯏꯃꯥ ꯑꯍꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯑꯣꯟꯈꯤꯕ ꯉꯥꯛꯇꯅꯤ, ꯍꯥꯏꯕꯗꯤ ꯏꯃꯥ ꯑꯍꯨꯝ ꯑꯁꯤꯒꯤ ꯂꯥꯡꯑꯣꯟ ꯂꯥꯏꯆꯠ ꯉꯥꯛꯇꯅꯤ ꯍꯥꯏꯕꯅꯤ꯫ ꯈꯨꯗꯝ ꯑꯣꯏꯅ ꯏꯃꯥ ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯒꯤ ꯂꯥꯡꯑꯣꯟꯗ ꯃꯊꯛꯇ ꯄꯟꯖꯈꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤ ꯑꯁꯤꯗ ꯅꯠꯇꯅ ꯏꯃꯣꯏꯅꯨ, ꯇꯔꯪꯂꯩꯃ, ꯅꯨꯃꯤꯠꯂꯩꯃ, ꯏꯔꯩꯃ, ꯍꯤꯔꯩꯃ, ꯌꯥꯏꯔꯩꯃ, ꯑꯔꯥꯏꯂꯩꯃ, ꯆꯤꯡꯉꯥ ꯂꯥꯏꯔꯦꯝꯕꯤ, ꯄꯤꯁꯨꯝ ꯂꯥꯏꯔꯦꯝꯕꯤ, ꯏꯆꯨꯝ ꯂꯥꯏꯔꯦꯝꯕꯤ, ꯈꯨꯟꯊꯣꯛꯍꯥꯟꯕꯤ, ꯍꯤꯌꯥꯡꯇꯦꯛ ꯂꯥꯏꯔꯦꯝꯕꯤ, ꯅꯣꯡꯈꯣꯡꯂꯩꯃ, ꯅꯣꯡꯒꯥꯂꯩꯃ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯅꯣꯡꯊꯥꯡꯂꯩꯃꯒꯤ ꯂꯥꯡꯑꯣꯟ ꯂꯥꯏꯆꯠꯇ ꯄꯥꯟꯊꯣꯏꯕꯤ, ꯆꯪꯅꯤꯡꯂꯩꯃ, ꯅꯨꯡꯊꯦꯜꯂꯩꯃ, ꯅꯨꯡꯒꯣꯏꯕꯤ, ꯇꯨꯕꯤꯂꯩꯃ, ꯂꯩꯋꯥꯂꯩꯃ, ꯄꯤꯊꯦꯠꯂꯩꯃ, ꯆꯔꯥꯡꯂꯩꯃ, ꯄꯨꯛꯁ꯭ꯔꯤꯂꯩꯃ, ꯐꯧꯑꯣꯏꯕꯤ, ꯌꯨꯝꯖꯥꯎ ꯂꯥꯏꯔꯦꯝꯕꯤ, ꯀꯣꯟꯊꯧꯖꯝ ꯂꯥꯏꯔꯦꯝꯕꯤ, ꯇꯝꯐꯥ ꯂꯥꯏꯔꯦꯝꯕꯤ, ꯑꯌꯥꯡꯂꯩꯃ, ꯆꯤꯡꯖ꯭ꯔꯣꯏꯕꯤ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯏꯃꯥ ꯂꯥꯏꯈꯣꯏꯔꯦꯝꯕꯤꯒꯤ ꯂꯥꯡꯑꯣꯟ ꯂꯥꯏꯆꯠꯇ ꯊꯣꯉꯥꯛ ꯂꯥꯏꯔꯦꯝꯕꯤ, ꯂꯥꯏꯁꯅꯥ, ꯂꯩꯅꯥꯎꯇꯥꯕꯤ, ꯁꯧꯕꯣꯜ ꯂꯥꯏꯔꯦꯝꯕꯤ, ꯆꯤꯡꯊꯥꯡ ꯂꯥꯏꯔꯦꯝꯕꯤ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯂꯥꯏꯔꯦꯝꯕꯤ ꯑꯍꯨꯝꯁꯤꯒꯤ ꯃꯅꯨꯡꯗ ꯏꯃꯥ ꯅꯣꯡꯊꯥꯡꯂꯩꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯡꯑꯣꯟ ꯂꯥꯏꯆꯠ ꯌꯥꯝꯕꯤ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯑꯣꯏꯔꯤ꯫